IMPHAL East UKHRUL AMADI KANGPOKPI District ka LONNABA YAMNA MARU OIBA MAPHAM AMA OIRIBA YAINGANGPOKPI Police Station ge Awat-Apa Shing Athubada Menkhatlagani HAINA LAMLAI Assembly Constituency ge MLA Ibomcha na THAJABA PIKHRE MAPHAM asing ngasi ayuk MLA Ibomcha na YAINGANGPOKPI Police Station ge fibam yengsinba chatpaga mari leinana mahakna phongdokkibane yengsin khongchat aduga mari leinana MLA Ibomcha na hai Mamang chahigi May tang ahumdagi thorakiba hingsagi thodok-singda Yaingangpokpi Police Station asina maikai ani ki marakta miyambu ngakpi senbiduna lakhi maikai asomgi maitegi khul kayada landarakiba matamda Police Station asigi personal singna Jad Regiment BSF amade atei Central Force ki personal singa loinana ngaksenbagi thabakta achouba thodang lauraga lakhibane Yaingangpokpi Police Station gi Awat-Apa Shing Atenba matamgi manungda Menkhatlagani Police Station haibasi lamdam amagi law and order ngakpada achouba thodang lauribane law and order ngaknaba leiriba police personnel singge leifam ama oiriba police station sing matik chadrabade personnel singna mathau pangthokpa matamda mapung faba ngamloi hojek thokliba irang asida police personnel singna micham miyamgi punse ngaksenaba angamba thakta honaduna lakli irang ase loishinaba honabada aikhoi khoringma ki thodang yauribani haibase pumnamakna khangminase Hojek aikhoi masel hunabagi mahut amana tauba thabakta amana mateng pangbagi hainabi thamsi haina MLA Ibomcha na makhatana phongdokhi